Online Manipuri ayuki pau miyeng tabiro pumnamang puthoi laisramna khurumjari ahanbada maruiba pau. Furupsingi marakta sel hatnabana punba sagatpada ayetpapi Federation of Haumi iramdamasigi yellow furupsing punsenduna apunbagi pangal ama sagattuna yeknabasinga thengnanaba hotnaringai tanja asida masa masagi yanaba makhagi sel thum puthok pusin tawnakraba matungda madubu thodok thojin tawba matamda furup tonganba oibana achauba furupna furup amagi paisa hatpire haibagi wafam asi toina thengnaduna lagli tangkhulgi sel maitaina hatpa maitaigi sel na tangkhulna hatpa kabuigi sel atopa furup kimina hatpa kaya asina Federation of Haumi gi apunbagi saktam ama sagatpada ayetpa kaya toina thogali haina Federation of Haumi gi Publicity Secretary Huirem Bharat maitaina khuyek piduna press ta thorakpa cherol asina hairi cherol asina hai Dr. K Hera kabui kakhulong amadi abon daimai kabui chingmai rongi sel khara thika tawminabaga mari lenana lupa lakh kuntaret thokchom Sarachandra Uripok Bajaspati maning leikaida leibana 2020 dagi pidana leirakhi Masigidamakta Imphal Police Station da wakat kiba fawba leikre adubu ngasi fawba pithoktana leiri Federation of Haumi asi sel thum tonthok tonsin tawbada sel thawbagi chatnabi leite adubu maitai masel maung masel tangkhul masel kabui masel natana furup tongan bagi marakta hatok hachin tawbasina ikhoigi apunbagi saktam ama sagatpada achauba khurau ama thangbasina masigi thogandanaba yaudaba yadabadagi tanja ama laktaba natte adumangna mari leinaba authority khudingmangna apunbagi pangal sagatpada ayet akai thoktanaba mateng pangbiu haina Federation of Haumi gi cherol asina hai Speaker Minister Khemchan Minister Vishorjit ki ming yaramle State asida hojik tholiba kanglup ki irang asigi marakta haukiba lebak pukpa numita BJP gi maitai MLA taraga mapana Chief Minister and Biren mafam lauthoknaba Prime Minister Narendra Modi da aiba cherol piduna wakatlamle Prime Minister da Chief Minister and Biren mafam lauthoknaba aiba cherol pisin khibasing adugi manungda Assembly Speaker T.S. Seperate Minister Vishorjit amasung Minister Khemchan ming yauri Chief Minister and Biren mafam lauthoknaba Speaker T.S. Seperate Minister T.S. Vishorjit amasung Minister Y Khemchan ahumna sahi tawraga PM da pisin khiba cherol adugi press na fangle adubu makoi ahumgi sahi adu asengbra sengdabra haibadu press na confirm tawba ngamdri karigumba masina achumba oiba tarabadi Chief Minister and Biren fam kolaga leiroi haina maikai kayadagi hainaragli National Media ama oiriba Aaj Takna report tawbagi matung ina Prime Minister da aiba cherol pisin khiba adu haukhiba lebak pokpa numita state asida hojik thokliba irang asiga mari lenana Ministry of Home Affairs na sinduna New Delhi da maitai Kuki amasung naga MLA sing punna ahanba oina unaduna wari sanakiba numit adumaktadani chithi aduda makhata na hairibana Manipur gi miyamna karigidamakta BJP government asina Manipurda santi thamba ngamdribano athuba matamda waroisin purakpa ngamdrabadi BJP gi MLA sing resign tawragani Chief Minister and Biren mafam sindoklaga state asida hojik tholiba potchai tangba leiriba irang amasung extortion na chingba gi thawong kaya chathariba si mapung fa na thingba ngamdagani Haibagi warol sing suyawi hairi BJP gi MLA sing aduna Chief Minister and Biren gi mafam Sindoknaba aiba cherol pisin khiba haiba asina chumba oiba tarbadi CM Biren fam khakki leiroi haina maikai kayadagi hainarakre nganang numidang pung 13 rom tarakpada Imphal West ki kautuk ching leikai maning chingthak rom dagi kuki khulai paiba kharana torchlight kaplaga kautuk khul tamna kumtharakpadagi ki khunja volunteer singna warning tawbo oina nongmai round ahum mari kaukre thaudo adudagi kuki khulai paiba sing aduna nongmai round kaya marum kapsilakpadagi khul ngakpa singi maikai dagi khut handuna kaukhi loinana kautuk ching leikai amade sport university tamna nongmai kapsilakpadagi security ki maikai dagi suhanduna nongmai kaukhi Nungai matung pung 12 makhairom taba fawa nakalani gi marakta nongmai kapnakhi Kukising gi maikai dagi di bom ahum thangna na kapsilakhi hairi Youth of Manipur gi thaumi ahum thadok drabadi mama oibisingna tumina leithokloi Sanulal Salaya punba nupi lamjing loop Sanulan gi masaloi sangsing yauna thuba mifam ama phamlaba matungda lengang mapuda wakhal leitana khanthanaba wafam khara thamlakli Madudi haukiba October 6 da Youth of Manipur gi thaumi ahum haibadi Law College ki Laurembam Sinthangamba Tekcham Bisal Maisnam Robinson bu maral kaya pisinuna Manipur Police na fajin khiba haibasi mama oibisingna tumina leithokloi haina Sanulal gi secretary Chanahanbina phongdokre wafam asing asi Manipur Press Club ta pangthokpa pawgi mifam amada Sanahanbina phongdokhibani mangna makhata na hai icha sing asina social activist ama oiriba Malem Thongamna Kuki MLA Taragi mathakta lengangna lokhotfam thokpa thabak sing lokhatnaba akangnaba matam pibagi manungda lokhalakte haibagi masa mathanda sijanaba khongjang changsilagani haina lauthokhi maki khongjang asida sagali haibagi maral siraduna
ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤ 3 ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯍꯥꯏꯖꯕ ꯍꯥꯏꯕꯁꯤ ꯃꯤꯆꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯅꯤ꯫ ꯃꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪ ꯃꯩ ꯊꯥꯔꯨꯕ ꯊꯨꯒꯥꯏꯔꯨꯕ ꯅꯠꯇꯦ, ꯃꯗꯨꯅ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯒꯅꯨ, ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯑꯀꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯨꯕ ꯈꯛꯇꯅꯤ꯫ ꯃꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥ 3 ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯄ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯑꯁꯤ ꯃꯩꯊꯛꯇ ꯐꯝꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫